ꯃꯌꯥꯝ ꯉꯔꯥꯡꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯖꯔꯛꯄꯒꯤ ꯃꯔꯝꯗꯤ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯆꯦꯛꯁꯤꯟꯕꯤꯅꯕ ꯍꯥꯏꯅ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯃꯌꯥꯝꯗ ꯄꯤꯖꯒꯦꯅ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯄꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ꯫ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯂꯨꯞꯈꯤꯕꯗꯒꯤ ꯊꯤ ꯐꯪꯗ꯭ꯔꯦꯅ ꯃꯌꯥꯝꯅ ꯊꯤꯕ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯅ ꯑꯣꯏꯅꯥꯝꯒꯤ ꯁꯑꯣꯡꯕꯨꯝ ꯗꯥꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗ ꯃꯌꯥꯝꯅ ꯂꯨꯞꯄꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯊꯤꯕ ꯐꯪꯗꯕꯗꯒꯤ MD ꯑꯁꯥꯗ ꯎꯜꯂꯥ ꯃꯌꯥꯝꯅ ꯏꯁꯤꯡ ꯃꯥꯏꯕ ꯍꯥꯏꯅ ꯈꯪꯕ ꯑꯍꯜ ꯑꯁꯤꯅ ꯑꯉꯥꯡ ꯑꯅꯤꯃꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯧꯈꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯍꯛꯆꯥꯡꯗꯣ ꯐꯪꯉꯒ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯇꯧꯔꯨꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯍꯤ ꯌꯥꯝ ꯅꯧꯔꯕ ꯑꯃꯅ ꯆꯍꯤ 7 ꯑꯃꯅ ꯆꯍꯤ 10ꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯆꯍꯤ 10 ꯁꯨꯕꯤꯔꯕ ꯑꯉꯥꯡ ꯑꯁꯤ ꯃꯃꯤꯡꯅ MD ꯗꯅꯤꯁ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯒꯤ ꯃꯃꯤꯡꯅ ꯃꯤꯁꯦꯁ ꯏꯕꯦꯝ ꯑꯣꯏꯅꯥꯝ ꯁꯑꯣꯡꯕꯨꯝ ꯁꯂꯥꯝꯗꯒꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯆꯍꯤ 7 ꯁꯨꯔꯕ ꯃꯃꯤꯡꯅ MD ꯍꯕꯤꯕ ꯑꯗꯨꯒ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡꯅ MD ꯁꯥꯍꯖꯍꯥꯟ ꯑꯣꯏꯅꯥꯝ ꯁꯑꯣꯡꯕꯨꯝ ꯁꯂꯥꯝꯗꯒꯤꯅꯤ꯫ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯏꯇꯣꯝꯇꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯍꯧꯔꯛꯏ꯫ ꯏꯁꯥꯗ ꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯦꯋꯦꯌꯔꯅꯦꯁ ꯈꯔ ꯄꯤꯖꯔꯒꯗꯤ ꯃꯌꯥꯝꯗꯁꯨ ꯀꯥꯟꯅꯕ ꯀꯩꯅꯣꯝꯇꯪ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯏꯆꯝ ꯆꯝꯅ ꯍꯥꯞꯆꯔꯛꯄꯅꯤ꯫ ꯍꯣꯏ, ꯃꯁꯤꯗꯩꯁꯤꯒ ꯃꯌꯥꯝ ꯈꯔ ꯑꯃꯅ ꯍꯥꯏꯕꯤꯔꯛꯀꯅꯤ ꯂꯥꯏꯕꯛꯇ ꯂꯩꯔꯗꯤ ꯀꯔꯤꯝꯇ ꯆꯨꯝꯃꯤ꯫ ꯂꯥꯏꯕꯛꯇ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯗꯥꯝꯗ ꯈꯪꯗꯦ ꯄꯨꯈ꯭ꯔꯤꯗ ꯈꯪꯗꯦ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯕ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯑꯩꯅ ꯋꯤꯁ ꯇꯧꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ꯫ ꯂꯥꯏꯅꯒꯕꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯧꯈꯠ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨ ꯈꯨꯗꯛꯇ ꯄꯨꯡ ꯑꯃꯃꯨꯛꯇ ꯉꯥꯏꯗꯦꯕꯀꯣ ꯐꯪꯉꯣꯏ ꯌꯥꯏ꯫ ꯐꯪꯕꯗꯤ ꯐꯪꯒꯅꯤꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯡꯈꯤꯗꯣꯏꯅꯤ ꯂꯥꯏꯅꯦ꯫
Seni yam nungaite haiba tare hujiki Thoudok to aina social media da phangkana karigino haibadi hujik chahi mapan tara haiba haise chuna khoi lenga ni ba chuna gi chahi ko chu 9 years 8 years sure ko chuna na kam 9 years chahi mapan sure ba adu di chuna da kai guma adu maina lai bakki ba Thoudok se thomaga di ai yumni mi di tok si ba ai baw da ngau wani ba aduna nungaita ba aina dum phaw ba ko chuna khoi gumba mai mamanabasing aina hujik pullise makhoida soidana thokpagumma chapana ni bo hujiki leitriba angani se aduna aina yam nungaita pokpa aina pakhat poi ke we ko asamaina yam senei ba mo bijo mapan thodi kai da yam lap na sakanu khot kana adumaina hujiki leitriba imungdi angangani do yamna nungaite yam nungsi anna haibadi moi family na hujik waram gadabu do akoina nungaite haiba natna karimta so koina tawba ngamdi maramdi thamoi da chakriba mai chaktuni hujiki imungda phawbiriba ima pabung na khangbiram doine ko anna yam nungaite duna awareness khar mayam oinina si angang sing senabiu aduga irujaba aduga turen gumbada angang charanbi ganu ana ai hainingi yam pakhatli ai maramdi angang sing ya soinga amta thopri da bai nai uista ujai ya bichara yam nungaite ina social media da phangbadagi aduna I share tawjurapani ma'am aduna masigumba Thoudok se matung nam hen thokta ko yam asi nai ke ka thokpa je khoi angang da samai thokpa ka ni yam nungaita phawi ba maram ni moi lenga ni na ba mapan tara ga hai nungaite aduna yam section si angang sing je mapan thokpa da sana thokpa da khangge mayam puna section minasi hairaga masi matang si video se loisin jaragi